ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯪꯅ ꯗꯔꯀꯥꯔ ꯂꯩꯕꯗ ꯅꯪ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯖꯒꯗꯕꯅꯤ꯫ ꯊꯥꯒꯠꯄꯒ ꯂꯣꯏꯅꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯂꯩꯕ ꯊꯥꯒꯠꯄ ꯌꯥꯕ ꯍꯤꯔꯝ ꯑꯃ ꯈꯪꯗꯣꯛꯎ꯫ ꯊꯥꯒꯠꯄꯅ ꯊꯟꯕ ꯃꯤꯑꯣꯏ ꯑꯗꯨ ꯄꯥꯡꯒꯜꯅ ꯊꯟꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯤꯅ ꯅꯪꯉꯣꯟꯗ ꯇꯧꯔꯛꯄ ꯑꯔꯥꯟꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯊꯨꯅ ꯈꯟꯖꯤꯟꯕ ꯇꯧꯒꯅꯨ꯫ ꯊꯕꯛ ꯏꯟꯈꯥꯡꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯨꯔꯨꯝ ꯁꯣꯟꯕ ꯇꯣꯛꯎ꯫ ꯃꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯂꯤꯕꯅꯣ ꯑꯩ ꯈꯪꯗꯦ꯫ ꯃꯁꯤ ꯑꯩꯅ ꯈꯜꯂꯝꯗꯕꯅꯤ ꯑꯗꯨꯕꯨ ꯉꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯁꯤ ꯏꯁ꯭ꯋꯔꯅꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯊꯥꯖꯁꯤ꯫ ꯃꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯦꯛꯇ ꯂꯤꯠꯁꯤꯜꯂꯛꯈꯤ꯫ ꯆꯨꯝꯗ꯭ꯔꯥ? ꯅꯪꯅ ꯅꯨꯡꯉꯥꯏꯅꯗ꯭ꯔꯤꯕ ꯅꯄꯨꯔꯣꯏꯕꯗꯨ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯄꯨꯈꯤꯕ ꯌꯥꯏ꯫ ꯑꯃꯦꯟ꯫ ꯅꯤꯡꯁꯤꯡꯕꯤꯌꯨ, ꯊꯥꯒꯠꯀꯦ ꯌꯥꯎꯅ ꯊꯥꯒꯠꯄꯤꯌꯨ, ꯍꯥꯏꯕꯗꯤ ꯃꯗꯨ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕꯤꯌꯨ꯫ ꯏꯇꯟ ꯇꯟꯊꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯒꯅꯨ꯫ ꯍꯤꯔꯝ ꯈꯨꯗꯤꯡꯒꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯨꯔꯨꯝ ꯁꯣꯟꯕ ꯇꯣꯛꯎ꯫ ꯀꯔꯤ ꯑꯃꯠꯇ ꯂꯥꯡꯇꯛꯅꯒꯅꯨ꯫ ꯑꯩꯈꯣꯏꯒꯤꯗꯃꯛ ꯏꯁ꯭ꯋꯔꯒꯤ ꯑꯅꯤꯡꯕ ꯑꯗꯨ ꯏꯪꯊꯕꯅꯤ꯫ ꯑꯗꯨꯒ ꯕꯥꯏꯕꯜꯅ ꯍꯥꯏ, ꯏꯪꯊꯕ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯊꯃꯣꯏ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡꯕꯨ ꯈ꯭ꯔꯤꯁ꯭ꯇ ꯖꯤꯁꯨꯗ ꯉꯥꯛꯁꯦꯟꯗꯨꯅ ꯊꯝꯕꯤꯒꯅꯤ꯫ ꯏꯪꯊꯕ ꯑꯗꯨꯅ ꯕꯤꯆꯥꯔ ꯇꯧꯕꯤꯒꯅꯤ꯫ ꯕꯤꯆꯥꯔ ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯗꯨ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯃꯔꯨ ꯑꯣꯏꯅ ꯇꯧꯒꯗꯧꯕ ꯑꯗꯨꯗꯤ ꯏꯁ꯭ꯋꯔꯒꯤ ꯏꯪꯊꯕꯅ ꯅꯪꯉꯣꯟꯗ ꯄꯥꯜꯍꯟꯕ ꯑꯗꯨꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯏꯪꯊꯕ ꯑꯩꯈꯣꯏꯗ ꯄꯤꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯑꯆꯨꯝ ꯑꯔꯥꯟ ꯑꯩꯈꯣꯏꯗ ꯇꯥꯛꯅꯕꯅꯤ꯫ ꯏꯁ꯭ꯋꯔꯗꯤ ꯏꯪꯊꯕꯒꯤ ꯍꯧꯔꯛꯐꯝꯅꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯑꯋꯥ ꯑꯅꯥꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯒꯤ ꯏꯪꯊꯕꯒꯤ ꯇꯨꯡ ꯏꯜꯂꯒ ꯆꯠꯂꯝꯂꯒꯗꯤ ꯊꯦꯡꯅꯔꯝꯂꯣꯏꯗꯕꯅꯤ꯫ ꯑꯃꯦꯟ꯫ ꯑꯩꯅ ꯑꯌꯨꯛꯇ ꯍꯥꯏꯈꯤꯕꯒꯨꯝꯅ ꯑꯩꯈꯣꯏ ꯑꯄꯪꯕ ꯊꯕꯛ ꯀꯌꯥ ꯇꯧꯏ꯫ ꯑꯄꯪꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯔꯨꯔꯒ ꯃꯗꯨꯒꯤ ꯐꯣꯜ ꯑꯣꯏꯅ ꯑꯋꯥꯕ ꯇꯥꯔꯕꯗ ꯃꯗꯨꯗꯒꯤ ꯐꯍꯟꯅꯅꯕ ꯏꯁ꯭ꯋꯔꯗ ꯑꯃꯨꯛ ꯍꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯒꯤ ꯏꯪꯊꯕ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯄꯥꯜꯍꯜꯂꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯈꯪꯕ꯭ꯔꯥ? ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕꯗ ꯏꯪꯊꯕ ꯂꯩꯇ꯭ꯔꯕꯗꯤ ꯃꯗꯨ ꯇꯧꯔꯨꯅꯨ꯫ ꯃꯗꯨꯒꯤ ꯃꯔꯝ ꯅꯪꯅ ꯈꯪꯗ꯭ꯔꯒꯁꯨ ꯂꯥꯡꯇꯛꯅꯒꯅꯨ꯫ ꯅꯪꯅ ꯑꯇꯣꯞꯄꯗ ꯍꯥꯏꯕ ꯌꯥꯏ, ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯄꯥꯔꯇꯤ ꯑꯗꯨꯗ ꯆꯠꯄ ꯑꯗꯨ ꯑꯩ ꯏꯪꯊꯕ ꯂꯩꯇꯦ꯫ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕ ꯑꯩ ꯁꯨꯛꯈꯪ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯤ ꯂꯩꯕꯗ ꯑꯩꯉꯣꯟꯗ ꯏꯪꯊꯕ ꯂꯩꯇꯦ꯫ ꯅꯪꯉꯣꯟꯗ ꯄꯩꯁꯥꯗꯤ ꯂꯩꯔꯝꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯃꯗꯨ ꯂꯩꯕꯒꯤ ꯃꯇꯝ ꯑꯁꯤ ꯏꯆꯥ ꯆꯥꯗꯕ ꯃꯥꯜꯂꯤ꯫ ꯅꯪꯒꯤ ꯄꯩꯁꯥꯗꯤ ꯂꯩꯔꯝꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯊꯥ ꯑꯃ ꯑꯅꯤꯒꯤ ꯃꯅꯨꯡꯁꯤꯗ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯗꯔꯀꯥꯔ ꯍꯦꯟꯅ ꯂꯩꯔꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯪꯒꯤ ꯄꯩꯁꯥ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯁꯤꯖꯤꯟꯅꯍꯟꯅꯤꯡꯗꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯑꯁꯨꯝꯅ ꯏꯪꯊꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯉꯁꯤ ꯋꯥꯔꯦꯞ ꯑꯃ ꯂꯧꯃꯤꯟꯅꯅꯤꯡꯉꯤ꯫ ꯇꯤꯚꯤꯗ ꯌꯦꯡꯂꯤꯕꯁꯤꯡꯁꯨ ꯃꯁꯤ ꯅꯍꯥꯛꯀ ꯏꯁ꯭ꯋꯔꯒꯒꯤ ꯃꯔꯛꯇ ꯂꯧꯒꯗꯕ ꯋꯥꯔꯦꯞꯅꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯛꯄ ꯕꯣꯔ ꯑꯣꯏꯕ ꯌꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯏꯪꯊꯕ ꯂꯩꯇ꯭ꯔꯕꯗꯤ ꯃꯗꯨ ꯇꯧꯒꯅꯨ꯫ ꯑꯃꯦꯟ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯖꯣꯟ 14:27ꯅꯤ꯫ ꯖꯤꯁꯨꯅ ꯁ꯭ꯋꯔꯒꯗ ꯆꯠꯂꯝꯗꯥꯏ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯅꯈꯣꯏꯗ ꯏꯪꯊꯕ ꯊꯅꯝꯃꯤ꯫ ꯑꯇꯩ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯃꯁꯤ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯅꯈꯣꯏꯗ ꯏꯪꯊꯕ ꯊꯅꯝꯃꯤ꯫ ꯑꯩꯅ ꯅꯈꯣꯏꯗ ꯑꯩꯒꯤ ꯏꯪꯊꯕ ꯄꯤ꯫ ꯇꯥꯏꯕꯪꯄꯥꯟꯅ ꯄꯤꯕꯒꯨꯝꯅ ꯑꯩꯅ ꯃꯗꯨ ꯅꯈꯣꯏꯗ ꯄꯤꯗꯦ꯫ ꯅꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯒꯅꯨ ꯑꯃꯁꯨꯡ ꯀꯤꯕꯁꯨ ꯇꯧꯒꯅꯨ꯫ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯤꯀꯣ? ꯅꯍꯥꯛꯀꯤ ꯊꯋꯥꯏꯗ ꯏꯪꯊꯕ ꯂꯩ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯒꯗꯕꯅꯤ꯫ ꯅꯪꯅ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯏꯪꯊꯕ ꯈꯨꯗꯤꯡꯃꯛ ꯅꯪꯉꯣꯟꯗ ꯂꯩꯔꯕꯅꯤ꯫ ꯅꯪꯅ ꯍꯪꯕ ꯌꯥꯏ, ꯃꯗꯨ ꯑꯣꯏꯔꯒ ꯃꯇꯝ ꯆꯨꯞꯄꯗ ꯑꯩ ꯀꯔꯤꯒꯤꯗꯃꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯣ? ꯃꯔꯝꯗꯤ ꯃꯗꯨꯗ ꯅꯍꯥꯛꯅ ꯌꯥꯁꯤꯟꯖꯕꯅꯅꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯃꯗꯨ ꯅꯪꯅ ꯑꯌꯥꯕ ꯄꯤꯕꯅꯅꯤ꯫ ꯅꯪꯒꯤ ꯊꯋꯥꯏꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯅꯪꯒꯤ ꯋꯥꯈꯜ ꯑꯃꯁꯨꯡ ꯐꯤꯂꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯅ ꯆꯠꯄꯅꯅꯤ꯫ ꯅꯪꯒꯤ ꯊꯋꯥꯏꯒꯤ ꯃꯄꯥꯟꯅ ꯆꯠꯇꯨꯅ ꯏꯪꯊꯅ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨꯗ ꯅꯍꯥꯛ ꯄꯤꯁꯤꯟꯖꯔꯣꯏꯗꯕꯅꯤ꯫ ꯏꯪꯊꯕ ꯇꯥꯜꯂꯨ꯫ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯋꯥꯔꯦꯞ ꯄꯤꯌꯨ, ꯏꯪꯊꯕ ꯑꯁꯤ ꯑꯩꯒꯤꯅꯤ꯫ ꯑꯩ ꯎꯖꯔꯦ, ꯃꯁꯤ ꯑꯩꯒꯤꯅꯤ꯫
ꯑꯇꯣꯞꯄ ꯃꯤꯁꯤꯡꯗ ꯃꯁꯤ ꯂꯩꯔꯒꯗꯤ ꯑꯩꯉꯣꯟꯗꯁꯨ ꯂꯩꯔꯒꯅꯤ꯫ ꯑꯩ ꯏꯁ꯭ꯋꯔꯒꯤ ꯃꯆꯥꯅꯤ, ꯃꯁꯤ ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯅꯤ꯫ ꯇꯥꯎ ꯂꯥꯏ ꯐꯠꯇꯕ, ꯃꯇꯝ ꯑꯌꯥꯝꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯄꯨꯛꯅꯤꯡ ꯍꯟꯊꯗꯨꯅ ꯑꯩ ꯂꯩꯔꯣꯏ꯫ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯅ ꯑꯩꯕꯨ ꯑꯃꯨꯛ ꯋꯥꯍꯜꯂꯔꯣꯏ꯫ ꯏꯁ꯭ꯋꯔꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯅꯕ ꯍꯥꯏꯖꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯅ ꯑꯩꯕꯨ ꯑꯃꯨꯛ ꯋꯥꯍꯜꯂꯔꯣꯏ꯫ ꯄꯨꯛꯅꯤꯡ ꯍꯟꯊꯗꯨꯅ ꯑꯩ ꯂꯩꯔꯣꯏ꯫ ꯖꯣꯟ 14:27ꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯏꯁ꯭ꯋꯔꯅ ꯅꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯅꯕ ꯍꯥꯏꯖꯕꯒꯤꯗꯃꯛ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ, ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕ ꯑꯗꯨꯅꯤ ꯃꯗꯨꯗꯤ ꯏꯪꯊꯕꯒꯤꯗꯃꯛ ꯍꯥꯏꯖꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯅꯉꯣꯟꯗ ꯏꯪꯊꯕ ꯂꯩꯔꯕꯅꯤ꯫ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯖꯕ ꯌꯥꯕ ꯍꯥꯏꯔꯒꯗꯤ ꯅꯉꯣꯟꯗ ꯂꯩꯔꯤꯕ ꯏꯪꯊꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯝꯅ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯂꯩꯇꯅ ꯍꯤꯡꯒꯗꯒꯦ ꯍꯥꯏꯕꯁꯤ ꯈꯪꯅꯅꯕ, ꯒ꯭ꯌꯥꯟ ꯐꯪꯅꯅꯕ ꯍꯥꯏꯖꯕ ꯌꯥꯏ꯫ ꯑꯩꯅ ꯅꯈꯣꯏꯗ ꯏꯪꯊꯕ ꯊꯅꯝꯃꯤ꯫ ꯑꯩꯅ ꯅꯈꯣꯏꯗ ꯑꯩꯒꯤ ꯏꯪꯊꯕ ꯄꯤ꯫ ꯇꯥꯏꯕꯪꯄꯥꯟꯅ ꯄꯤꯕꯒꯨꯝꯅ ꯑꯩꯅ ꯃꯗꯨ ꯅꯈꯣꯏꯗ ꯄꯤꯗꯦ꯫ ꯅꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯒꯅꯨ ꯑꯃꯁꯨꯡ ꯀꯤꯕꯁꯨ ꯇꯧꯒꯅꯨ꯫ ꯅꯪꯅ ꯇꯧꯕ ꯇꯣꯛꯀꯗꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯇꯧꯖꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯁ, ꯑꯩꯉꯣꯟꯗ ꯏꯪꯊꯕ ꯂꯩꯔꯝꯃꯗꯤ ꯐꯒꯗꯕꯅꯤ꯫ ꯑꯩꯁꯦ ꯏꯪꯊꯕꯅ ꯊꯟꯕ ꯃꯤ ꯑꯣꯏꯔꯝꯃꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯑꯩꯁꯨ ꯃꯇꯝ ꯑꯃꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯒ ꯑꯩꯒ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯗꯦꯕꯇꯤ ꯄꯣꯛꯄꯗꯒꯤ ꯏꯪꯊꯕꯅ ꯊꯟꯕ ꯃꯤꯅꯤ꯫ ꯂꯥꯡꯇꯛꯅꯕ ꯌꯥꯎꯗꯅ ꯍꯤꯡꯕ ꯍꯥꯏꯕꯁꯤ ꯃꯥꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ लाइना थोई, अदुबु हिरम खुदिंगमक्की अइदी लांगतकनै। नुमिदांग करी चागदगे हंगबा मतमदा मदुगी मतांगदा खंजिल्लुदे हाइना हाइरिबा मीसिंग अदु अइना ग्यान ताबा ngamde। अइदी हयेंग करी चागदगे हाइबसिगी मतांगदा थौरांग लांगी अमसुंग खंजिल्ली। अइदी हिरम खुदिंगमक्कीदमक यामना खंजिल्ली। अइसु यामना खंजिनगंदबा मी ओइरगदी फगदबनी। अदुबु अइदी खंजिल्ली। मरम असिना मसिगी इंगथबा असिदा लैबा तंबा दरकार तारमे। अदुगा अइना हाइरिबसिनी, अइंगोंदा थाजबियु। इंगथना लैबा असि अइना तंबा ngamlagadi मी अमना हेक्ता इंगथना लैबा ngamgani। अइदी यामना साउगनबा मी अमना हेक्ता साउहनबा नुंगाई हंदबा ngamba मिसक अमा ओइरमी। अदुबु हौजिक्ति अइ इंगथबना थल्ले, मसि कयादा नुंगाइख्रबनो। नंगना तंबा याबा अदुबुनी अइना ngasi हाइरिबसे। नंगना हिरम कयागी मतांगदा नुंगाइतना लैबा हाइबसी मतम मांगहनबनी। अदुगा नंगी अपाम्बा अदु फंगबबुदी नंगना इंगथना लैबा अदुना हेना मरु ओइ। देवती साउगंदबा लांगतकनगंदबा अफबा ओइगनी हाइबा वखल्लोन चेनबा मियोइ अमनी। अइदी अफबा ओइगनी हाइबसी पामजदे। अइदी हौजिकमक खंगनिंगबा मियोइनी। अदुबु मसी होंगबा याइ। अइ यारोइ, अइ ngamlaरोइ, अइ हराउना लैबा अइ ngamlaरोइ हाइबसी हाइगनु। मतम कयागी ममांगदा ईश्वरना अइबु परा अमा तंबीखी। महाक्ना तंबीखीबा अदुदि अइना पामजरगदी अइ इसाना इसाबु लाक्सिनजबा ngamgani। नंगसे यामना साउगनबा, अंगांगसिंगबु यामना फुगनबा चैगनबा ओइरबसु नसाना नसाबु लाक्सिनजबा ngamgani। अइना नंगी थोंग यैरबदी नसाना नसाबु लाक्सिनजबा ngammi हाइबसी कना कना खंबगे। मतम अमदा अइना हाइरमी, अइ ngamlaरोइ। अदुबु ईश्वरना नोंगमा अइगोंदा हाइरई, नंग ngamgani। खुदम ओइना हाइरबदा नंगी पास्टरना नंगी थोंग यैरकपदा नंगना फनायामना नुंगाइतना साउनिंगलंबा ओइरबसु नंग नसाना लाक्सिनजदुना नुंगाइतबा अमसुंग साउनिंगबा अदु फाजिन्ननबा होटनै। असुमना नंगे अकोइबदा मीसिंग लैबा मतमदा मखोइबु नुंगाइखिरोइ खंदुना मखोइगी ममांगदा नंगना नुंगाइतबा साउनिंगबा कया अमा लैरबसु नसाना नसाबु लाक्सिनजबा ngammi। अदुबु अइखोइना खंगदबदी अइखोइना मतम चुप्पदा नुंगाइहनगदबा मिसक अमा लै, मदुदी ईश्वरनी।
ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯩ, ꯃꯍꯥꯛꯇꯤ ꯄꯨꯝꯅꯃꯛ ꯎꯏ, ꯄꯨꯝꯅꯃꯛ ꯈꯪꯏ꯫ 10:11 ꯍꯥꯏ, ꯄꯨꯟꯁꯤꯕꯨ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯑꯐꯕ ꯅꯨꯃꯤꯠꯄꯨ ꯎꯕ ꯄꯥꯝꯕ ꯃꯍꯥꯛ ꯑꯗꯨꯅ ꯐꯠꯇꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯔꯩ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯆꯤꯟꯕꯥꯟꯅ ꯃꯔꯩ ꯃꯔꯥ ꯉꯥꯡꯕꯗꯒꯤ ꯇꯣꯛꯁꯅꯨ꯫ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯤꯡꯂꯕꯗꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯕ ꯇꯣꯛꯄ ꯇꯥꯏ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯋꯥ ꯉꯥꯡꯕꯅ ꯑꯩꯈꯣꯏꯒꯤ ꯏꯪꯊꯕ ꯃꯥꯡꯅꯅꯕ ꯃꯔꯝ ꯑꯣꯏꯍꯜꯂꯤ ꯍꯥꯏꯕꯁꯤ ꯀꯅꯥ ꯀꯅꯥ ꯈꯪꯕꯒꯦ? ꯏꯁꯤꯟꯕꯤꯕ ꯌꯥꯏ꯫ ꯏꯁꯥꯒꯤ ꯏꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯒꯗꯕꯅꯤ꯫ ꯅꯁꯥꯅ ꯅꯁꯥꯕꯨ ꯂꯥꯛꯁꯤꯟꯕ ꯉꯝꯗꯦ ꯍꯥꯏꯅ ꯅꯪꯅ ꯈꯟꯖꯔꯒꯗꯤ ꯏꯁꯤꯟꯕꯤꯌꯨ꯫ ꯏꯁꯥꯅ ꯏꯁꯥꯕꯨ ꯂꯥꯛꯁꯤꯟꯖꯕ ꯉꯝꯃꯤ, ꯑꯗꯨꯒ ꯅꯪꯒꯤ ꯅꯆꯤꯟ ꯑꯗꯨꯒꯤ ꯃꯔꯝꯅ ꯅꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯇꯥꯍꯟꯕ ꯑꯣꯏꯔꯒꯗꯤ ꯏꯁꯤꯟꯕꯤꯌꯨ꯫ ꯑꯩꯒꯤ ꯏꯆꯤꯟ ꯑꯁꯤ ꯈꯨꯝꯖꯤꯟꯕ ꯗꯔꯀꯥꯔ ꯂꯩ꯫ ꯃꯈꯥ ꯌꯦꯡꯁꯤ꯫ ꯃꯈꯥꯒꯤ ꯄꯗ: ꯑꯩꯅ ꯍꯥꯏꯒꯗꯕ ꯌꯥꯝꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯐꯠꯇꯕꯗꯒꯤ ꯂꯩꯊꯣꯔꯛꯇꯨꯅ ꯑꯐꯕ ꯇꯧꯁꯅꯨ꯫ ꯃꯍꯥꯛꯅ ꯏꯪꯊꯕ ꯊꯤꯗꯨꯅ ꯃꯗꯨ ꯇꯥꯟꯁꯅꯨ꯫ ꯃꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯣꯡꯍꯟꯕ ꯄꯗ ꯑꯃꯅꯤ꯫ ꯏꯁ꯭ꯋꯔꯒ, ꯑꯇꯣꯞꯄ ꯃꯤꯁꯤꯡꯒ ꯑꯃꯁꯨꯡ ꯅꯁꯥꯃꯛꯀꯒꯤ ꯃꯔꯛꯇ ꯏꯪꯊꯕ ꯂꯩꯕ ꯑꯗꯨ ꯄꯥꯝꯕ ꯈꯛꯇ ꯑꯣꯏꯒꯅꯨ꯫ ꯃꯁꯤꯗ ꯑꯦꯔꯤꯌꯥ 3 ꯂꯩ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯃꯤꯁꯤꯡꯗ ꯌꯦꯡꯂꯒ ꯃꯈꯣꯏꯒ ꯏꯪꯊꯕ ꯂꯩꯔꯕꯗꯤ ꯐꯒꯅꯤ ꯍꯥꯏꯅ ꯈꯛꯇ ꯈꯜꯂꯨ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯏꯪꯊꯕ ꯑꯗꯨ ꯇꯥꯟꯅꯧ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯨ, ꯊꯤꯌꯨ꯫ ꯇꯥꯟꯅꯧ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤ ꯌꯥꯝꯅ ꯑꯀꯟꯕ ꯋꯥꯍꯩꯅꯤ꯫ ꯃꯁꯤꯗꯤ ꯅꯪꯒꯤ ꯂꯩꯖꯕ ꯄꯥꯡꯒꯜ ꯐꯨꯗꯣꯛꯇꯨꯅ ꯊꯤꯕ ꯑꯃꯁꯨꯡ ꯇꯥꯟꯅꯕ ꯑꯗꯨꯅꯤ꯫ ꯕꯥꯏꯕꯜꯅ ꯏꯁ꯭ꯋꯔ ꯊꯤꯌꯨ, ꯙꯔꯃ ꯆꯦꯟꯕ ꯊꯤꯌꯨ ꯑꯃꯁꯨꯡ ꯏꯪꯊꯕ ꯊꯤꯌꯨ ꯍꯥꯏꯅ ꯍꯥꯏ꯫ ꯃꯁꯤꯒꯤ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯑꯩꯅ ꯐꯪꯕꯗ ꯗꯦꯕꯅ ꯏꯪꯊꯅ ꯅꯨꯡꯉꯥꯏꯅ ꯃꯄꯨꯟꯁꯤ ꯍꯤꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯅ ꯆꯍꯤ ꯀꯌꯥ ꯑꯃ ꯅꯨꯡꯉꯥꯏꯇꯅ ꯍꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯂꯥꯏ ꯐꯠꯇꯕꯅ ꯑꯩꯉꯣꯟꯗ ꯐꯅꯌꯥꯝꯅ ꯏꯟꯁꯤꯜꯂꯛꯂꯕꯁꯨ ꯑꯩ ꯏꯪꯊꯅ ꯂꯩꯕ ꯉꯝꯂꯦ꯫ ꯃꯌꯥꯝ ꯑꯩꯒꯨꯝꯅ ꯐꯠꯇꯕ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ, ꯅꯠꯇ꯭ꯔꯒꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯠꯂꯝꯗꯕꯁꯨ ꯌꯥꯏ, ꯈꯔ ꯑꯃꯗꯤ ꯏꯪ ꯇꯞꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯆꯥꯎꯊꯣꯛꯆꯒꯅꯨ, ꯃꯔꯝꯗꯤ ꯅꯈꯣꯏꯒꯤꯁꯨ ꯑꯁꯣꯏꯕ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯣꯟ ꯑꯅꯥꯒꯤ ꯃꯇꯥꯡꯗ ꯑꯩ ꯑꯃꯨꯛ ꯉꯥꯡꯕ ꯌꯥꯏ꯫ ꯐꯔꯦ, ꯃꯗꯨꯗ ꯑꯩꯈꯣꯏ ꯆꯠꯂꯒꯨꯝꯁꯤ꯫ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯂꯤ, ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛ ꯑꯩꯒꯤ ꯋꯥꯈꯜ ꯂꯦꯞꯆꯈꯤ꯫ ꯍꯤꯔꯝ 3ꯗ ꯑꯩꯒꯤ ꯋꯥꯈꯜ ꯂꯦꯞꯆꯈꯤ꯫ ꯕꯥꯏꯕꯜꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄꯤꯔꯤ ꯃꯗꯨꯗꯤ ꯈ꯭ꯔꯤꯁ꯭ꯇꯒꯤ ꯏꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏ ꯏꯁ꯭ꯋꯔꯒꯤ ꯃꯥꯡꯗ ꯇꯨꯊꯅ ꯂꯦꯞꯄ ꯑꯣꯏꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯑꯃꯒꯤ ꯃꯇꯥꯡꯗ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯏꯁ꯭ꯋꯔꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯕꯗ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯉꯥꯛꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯛꯅꯤꯡ ꯍꯟꯊꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯕ ꯑꯗꯨ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯂꯦꯞꯆꯔꯦ꯫ ꯑꯩ ꯏꯪꯊꯕꯗ ꯂꯩꯒꯅꯤ ꯍꯥꯏꯅ ꯋꯥꯈꯜ ꯂꯦꯞꯆꯔꯦ꯫ ꯑꯃ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯍꯣꯡꯗꯣꯛꯄ ꯗꯔꯀꯥꯔ ꯂꯩꯔꯕꯁꯨ ꯑꯩ ꯏꯪꯊꯕꯗꯗꯤ ꯂꯩꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯦꯞꯆꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯂꯧꯕ ꯃꯇꯝꯗ ꯏꯁ꯭ꯋꯔ ꯌꯥꯝꯅ ꯍꯔꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯊꯥꯖꯩ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯍꯔꯥꯎꯕꯒꯤ ꯃꯩ ꯍꯧꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤ, ꯖꯤꯁꯨ ꯑꯩꯕꯨ ꯅꯤꯡꯈꯥ ꯇꯝꯅꯅꯕ ꯅꯍꯥꯛꯅ ꯃꯃꯜ ꯄꯤꯈ꯭ꯔꯕꯅꯤ꯫ ꯑꯩꯅ ꯑꯁꯥ ꯌꯥꯎꯗꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯒ ꯂꯩꯔꯔꯣꯏ꯫ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯃꯁꯨꯡ ꯏꯪꯊꯕ ꯑꯁꯤ ꯅꯪꯒꯤ ꯏꯅ ꯑꯩꯒꯤꯗꯃꯛ ꯂꯩꯕꯤꯈ꯭ꯔꯕ ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯅꯤ꯫ ꯃꯁꯤꯕꯨ ꯐꯪꯗꯨꯅ ꯑꯩ ꯅꯨꯡꯉꯥꯏꯅ ꯄꯥꯟꯖꯒꯅꯤ꯫ ꯙꯔꯃ ꯆꯦꯟꯕ, ꯏꯪꯊꯕ ꯑꯃꯁꯨꯡ ꯊꯋꯥꯏ ꯑꯁꯦꯡꯕꯗ ꯍꯔꯥꯎꯕ ꯑꯗꯨ ꯑꯩꯒꯤꯅꯤ꯫ ꯈꯣꯡꯊꯥꯡꯁꯤꯡꯒꯤ ꯃꯔꯛꯇ ꯃꯁꯤꯅ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯇꯁꯦꯡꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯍꯥꯛꯅ ꯑꯆꯦꯠꯄ ꯋꯥꯈꯜ ꯑꯃ ꯂꯧꯗ꯭ꯔꯒꯗꯤ ꯅꯪꯅ ꯐꯪꯒꯅꯤ ꯍꯥꯏꯅ ꯖꯤꯁꯨꯅ ꯍꯥꯏꯈꯤꯕ ꯑꯃꯠꯇ ꯐꯪꯕ ꯅꯪꯅ ꯉꯝꯂꯣꯏ꯫ ꯊꯋꯥꯏ ꯌꯥꯎꯅ ꯅꯍꯥꯛꯅ ꯏꯪꯊꯅ ꯇꯥꯟꯒꯗꯕꯅꯤ꯫
ꯁꯤꯡꯒ ꯏꯪꯊꯅ ꯂꯩꯕꯒꯤ ꯃꯇꯥꯡꯗ ꯃꯤꯅꯤꯠ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯁꯤ, ꯑꯗꯨꯕꯨ ꯃꯁꯤꯅ ꯑꯍꯥꯟꯕꯗꯤ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒ ꯏꯁ꯭ꯋꯔꯒꯒꯤ ꯃꯔꯛꯇ ꯏꯪꯊꯕ ꯂꯩꯒꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯁꯥꯃꯛꯀꯒꯤ ꯃꯔꯛꯇ ꯏꯪꯊꯕ ꯂꯩꯒꯅꯤ, ꯑꯗꯨꯒ ꯅꯪꯅ ꯅꯁꯥꯒ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯃꯤ ꯑꯇꯣꯞꯄꯁꯤꯡꯒ ꯇꯁꯦꯡꯅ ꯏꯪꯊꯕ ꯂꯩꯕ ꯉꯝꯒꯅꯤ꯫ ꯑꯃꯦꯟ꯫ ꯃꯤꯁꯤꯡꯒ ꯏꯪꯊꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯃꯤꯁꯤꯡꯕꯨ ꯅꯪꯅ ꯈꯪꯂꯕ ꯀꯥꯟꯗ ꯅꯪꯅ ꯃꯈꯣꯏꯒ ꯇꯤꯟꯅꯕ ꯉꯝꯒꯅꯤ꯫ ꯃꯤꯁꯤꯡꯒ ꯏꯪꯊꯅ ꯂꯩꯅꯅꯕꯒꯤꯗꯃꯛꯇꯗꯤ ꯃꯈꯣꯏꯅ ꯀꯔꯤ ꯀꯔꯤ ꯇꯧꯔꯕꯁꯨ ꯅꯪꯅ ꯅꯨꯡꯁꯤꯅ ꯉꯝꯒꯗꯕꯅꯤ, ꯑꯃꯁꯨꯡ ꯏꯁ꯭ꯋꯔꯅ ꯊꯃꯣꯏꯕꯨ ꯍꯣꯡꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯒꯗꯕꯅꯤ꯫ ꯃꯤ ꯑꯇꯣꯞꯄꯁꯤꯡꯕꯨ ꯃꯈꯣꯏꯅ ꯇꯧꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯪꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯌꯥꯖꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯪ ꯅꯁꯥ ꯅꯊꯟꯇ ꯑꯣꯏꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯒꯅꯤ, ꯑꯗꯨꯒ ꯅꯪꯅꯁꯨ ꯃꯈꯣꯏꯕꯨ ꯍꯣꯡꯍꯟꯕꯁꯨ ꯉꯝꯂꯣꯏ꯫ ꯍꯣꯏ, ꯅꯪꯅ ꯃꯈꯣꯏꯒꯤ ꯁꯥꯖꯠ ꯂꯤꯆꯠꯁꯤꯡ ꯑꯗꯨ ꯍꯣꯡꯍꯟꯅꯕ ꯅꯤꯌꯣꯝ ꯅꯤꯇꯤ ꯀꯌꯥ ꯑꯃ ꯏꯜꯍꯟꯗꯨꯅ ꯃꯈꯣꯏꯕꯨ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯈꯣꯏꯒꯤ ꯅꯨꯡꯗ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯂꯩꯔꯣꯏ꯫ ꯑꯃꯦꯟ꯫ ꯄꯣꯠꯁꯛ ꯑꯃ ꯑꯃꯨꯛ ꯊꯤꯡꯖꯤꯜꯂꯒ ꯑꯃꯨꯛ ꯊꯥꯗꯣꯔꯛꯄ ꯃꯁꯥꯟꯅ ꯑꯃ ꯂꯩ꯫ ꯗꯦꯕꯇꯤ ꯃꯁꯤꯒꯤ ꯃꯁꯥꯟꯅ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯅ ꯁꯥꯟꯅꯩ, ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯗꯨ ꯏꯄꯥꯝ ꯄꯥꯝꯗꯦ, ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯏꯈꯪꯁꯨ ꯈꯪꯗꯦ, ꯃꯔꯝꯗꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯁꯥꯟꯅ ꯈꯣꯠꯅꯕ ꯑꯁꯤ ꯏꯌꯥꯎ ꯌꯥꯎꯔꯛꯇꯦ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯋꯥꯔꯤ ꯁꯥꯔꯛꯄ ꯃꯇꯝꯗ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯗꯕ ꯑꯃꯁꯨꯡ ꯈꯪꯗꯕ ꯃꯁꯥꯟꯅ ꯑꯗꯨ ꯗꯦꯕꯅ ꯁꯥꯟꯅꯕ ꯑꯗꯨ ꯑꯩꯅ ꯄꯥꯝꯂꯝꯗꯦ, ꯑꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯍꯣꯡꯗꯣꯛꯍꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯒꯣꯜꯐ ꯁꯥꯟꯅꯕ, ꯃꯍꯥꯛꯅ ꯃꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯑꯩꯅ ꯄꯪꯁꯥꯎꯗ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯑꯩꯅ ꯀꯥꯗ ꯆꯪꯕꯗ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕꯅꯤ꯫ ꯁꯦꯟꯠ ꯂꯨꯏꯁꯇ ꯁꯥꯟꯅꯕ ꯃꯁꯥꯟꯅ ꯀꯌꯥ ꯑꯃ ꯂꯩ꯫ ꯐꯨꯠꯕꯣꯜꯒꯤ ꯁꯤꯖꯟ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯕꯦꯖꯕꯣꯜꯒꯤ ꯁꯤꯖꯟ ꯍꯧꯔꯛꯄꯒꯨꯝꯕ ꯑꯁꯤ ꯌꯥꯝꯅ ꯊꯣꯛꯏ꯫ ꯑꯩꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯥꯗ ꯆꯪꯕꯗ ꯃꯍꯥꯛ ꯐꯨꯠꯕꯣꯜ ꯒꯦꯝ ꯑꯃ ꯌꯦꯡꯂꯝꯃꯤ, ꯕꯦꯖꯕꯣꯜꯒꯤ ꯃꯇꯥꯡꯗ ꯇꯥꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯒꯣꯜꯐ ꯁꯥꯟꯅꯕꯒꯤ ꯀ꯭ꯂꯕꯁꯤꯡꯁꯨ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯒ꯭ꯌꯥꯟ ꯑꯃ ꯂꯥꯛꯈꯤ꯫ ꯖꯣꯏꯁ, ꯅꯪꯅ ꯏꯁꯧ ꯂꯥꯡꯈꯤꯕ, ꯁꯥꯎꯈꯤꯕ ꯑꯃꯠꯇ ꯀꯥꯟꯅꯔꯝꯗ꯭ꯔꯦ꯫ ꯃꯤꯁꯤꯡ ꯑꯁꯦ ꯃꯈꯣꯏꯅ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯌꯥꯁꯤꯟꯅꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯏ, ꯃꯔꯝꯗꯤ ꯃꯈꯣꯏꯗꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯐꯕ ꯍꯦꯜꯂꯤ, ꯒ꯭ꯌꯥꯟ ꯂꯩꯕ ꯍꯦꯜꯂꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨꯡ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯑꯃꯒ ꯑꯃꯒ ꯈꯦꯠꯅꯩ꯫ ꯑꯩꯈꯣꯏ ꯑꯃꯒ ꯑꯃꯒ ꯃꯥꯟꯅꯗꯦ꯫ ꯅꯪꯅ ꯑꯣꯏꯕ ꯐꯤꯚꯝ ꯑꯗꯨꯃꯛꯇ ꯅꯪꯕꯨ ꯃꯤꯁꯤꯡꯅ ꯌꯥꯕꯤꯕ ꯀꯅꯥ ꯄꯥꯝꯕꯤꯕꯒꯦ? ꯃꯁꯤꯕꯨ ꯑꯩ ꯂꯣꯏꯅꯃꯛ ꯍꯥꯏꯕ ꯃꯊꯧ ꯇꯥꯔꯤꯕ꯭ꯔꯅꯦ? ꯍꯥꯏꯕꯗꯤ ꯅꯪꯅ ꯍꯨꯟꯈꯤꯕ ꯑꯗꯨ ꯅꯪꯅ ꯂꯣꯛꯀꯅꯤ, ꯑꯗꯨꯒ ꯅꯪꯅ ꯃꯤꯕꯨ ꯅꯨꯡꯁꯤꯅ ꯂꯧꯁꯤꯜꯂꯕꯗꯤ ꯅꯪꯕꯨꯁꯨ ꯅꯨꯡꯁꯤꯅ ꯂꯧꯁꯤꯟꯕꯤꯒꯅꯤ꯫ ꯅꯪꯅ ꯑꯇꯣꯞꯄꯕꯨ ꯊꯧꯒꯠꯄꯤꯔꯕꯗꯤ ꯅꯪꯕꯨꯁꯨ ꯑꯇꯣꯞꯄꯅ ꯊꯧꯒꯠꯄꯤꯔꯛꯀꯅꯤ꯫ ꯑꯃꯦꯟ꯫ ꯅꯣꯡꯃ ꯗꯦꯕꯀ ꯑꯩꯒ ꯌꯥꯅꯕ ꯑꯃꯗ ꯂꯦꯞꯃꯤꯟꯅꯈꯤ꯫ ꯑꯩꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏꯈꯤ, ꯅꯪꯅ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯌꯥꯖꯔꯦ꯫ ꯑꯩꯅ ꯅꯪꯕꯨ ꯍꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯕ ꯑꯗꯨ ꯇꯧꯔꯔꯣꯏ꯫ ꯃꯗꯨꯗ ꯃꯍꯥꯛꯁꯨ ꯍꯔꯥꯎꯈꯤ, ꯑꯗꯨꯒ ꯃꯥꯅꯁꯨ ꯍꯥꯏꯔꯛꯈꯤ, ꯅꯪꯅ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯑꯩꯅꯁꯨ ꯌꯥꯔꯦ꯫ ꯑꯩꯅ ꯅꯪꯕꯨ ꯍꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯕ ꯑꯗꯨ ꯇꯧꯔꯔꯣꯏ꯫ ꯑꯩꯁꯨ ꯃꯗꯨꯗ ꯍꯔꯥꯎꯈꯤ, ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯍꯔꯥꯎꯈꯤ꯫ ꯑꯣꯗꯤꯑꯣ ꯁꯤꯔꯤꯖ ꯑꯗꯨ ꯉꯁꯤ ꯑꯩꯅ
ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯑꯗꯨꯒ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛ Knowing God Intimately ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯏꯪꯊꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯪꯊꯕꯗꯤ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯅꯪꯅ ꯅꯁꯥꯅ ꯇꯨꯡ ꯍꯟꯗꯣꯛꯆꯗꯨꯅ ꯃꯤꯁꯤꯡꯒꯤ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨ ꯃꯁꯥꯅ ꯈꯪꯖꯔꯛꯇꯨꯅ ꯅꯊꯟꯇ ꯍꯣꯡꯗꯣꯛꯍꯟꯕ ꯃꯊꯧ ꯇꯥꯏ ꯑꯩꯅ ꯍꯥꯏꯕ ꯃꯗꯨ ꯇꯥꯔꯝꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯑꯗꯨꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯀꯟꯕꯤꯔꯝꯒꯗꯕꯅꯤ ꯍꯥꯏꯅ ꯃꯤꯁꯤꯡꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯀꯌꯥꯔꯛ ꯇꯥꯔꯕꯒꯦ ꯍꯣꯏ ꯅꯪ ꯃꯈꯣꯏꯅ ꯍꯥꯏꯕ ꯅꯪ ꯇꯥꯈꯤꯗꯦ ꯑꯗꯨꯒ ꯅꯪꯒꯤ ꯑꯉꯥꯡꯁꯤꯡꯅ ꯅꯪꯅ ꯍꯥꯏꯕ ꯇꯥꯗꯕ ꯃꯔꯝꯅ ꯅꯪ ꯍꯦꯟꯅ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯕ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯇꯥꯗ꯭ꯔꯤꯕꯅꯣ ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯍꯥꯏꯔꯤ ꯑꯩꯅ ꯍꯥꯏꯕ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯇꯥꯗ꯭ꯔꯤꯕꯅꯣ ꯅꯁꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯨ ꯅꯁꯥ ꯅꯊꯟꯇꯅ ꯑꯗꯨꯝ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯧ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗ ꯑꯩꯅ ꯍꯥꯏꯕꯁꯤ ꯇꯥꯕꯤꯌꯨ ꯃꯤꯒꯤ ꯄꯨꯟꯁꯤꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯃꯇꯝꯗ ꯅꯪꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯃꯥꯡꯒꯅꯤ ꯑꯃꯦꯟ ꯃꯁꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯑꯃ ꯂꯩ ꯊꯨꯅ ꯃꯤꯕꯨ ꯉꯥꯛꯄꯤꯌꯨ ꯋꯥꯔꯧꯕ ꯂꯩꯒꯅꯨ ꯊꯨꯅ ꯁꯥꯎꯒꯟꯒꯅꯨ ꯃꯤꯒꯤ ꯑꯐꯕꯁꯤꯡ ꯑꯗꯨ ꯁꯤꯡꯊꯥꯗꯨꯅ ꯃꯈꯣꯏꯕꯨ ꯊꯥꯖꯕꯤꯌꯨ ꯅꯁꯥ ꯅꯊꯟꯇꯗ ꯏꯪꯊꯕ ꯂꯩꯌꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯅꯤꯡꯕ꯭ꯔꯥ ꯅꯁꯥꯅ ꯅꯁꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯒꯅꯨ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯃꯥꯌꯣꯛꯇ ꯅꯪꯒꯤ ꯅꯆꯤꯟꯅ ꯐꯠꯇꯕ ꯋꯥ ꯁꯨꯛꯉꯥꯡ ꯉꯥꯡꯂꯔꯣꯏ ꯍꯥꯏꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯏꯁ꯭ꯋꯔꯒ ꯅꯪꯒ ꯋꯥꯔꯦꯞꯅꯅꯕ ꯑꯩꯅ ꯃꯌꯥꯝꯗ ꯊꯧꯖꯤꯟꯖꯔꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯍꯥꯏꯔꯤꯕꯅꯤ ꯃꯤꯁꯤꯡꯒ ꯏꯪꯊꯅ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯅꯁꯥꯃꯛꯀ ꯍꯥꯟꯅ ꯏꯪꯊꯅ ꯂꯩꯕ ꯇꯥꯏ ꯑꯗꯨꯒ ꯃꯁꯤ ꯈꯪꯕꯤꯌꯨ ꯏꯁ꯭ꯋꯔꯅ ꯀꯥꯟꯅꯗꯕ ꯃꯤ ꯑꯃꯠꯇ ꯁꯦꯝꯗꯦ ꯏꯆꯪ ꯊꯧꯅ ꯏꯁ꯭ꯋꯔꯅ ꯍꯥꯏꯕ ꯑꯗꯨꯃꯛ ꯍꯥꯏꯕꯤꯌꯨ ꯐꯤꯂꯦꯃꯣꯟ 1:3 ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯅ ꯀꯔꯤ ꯄꯥꯈꯤꯕꯒꯦ ꯄꯣꯜꯅ ꯍꯥꯏ ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯅ ꯃꯄꯨꯡ ꯐꯥꯅ ꯈꯪꯅꯕ ꯅꯍꯥꯛꯀꯤ ꯊꯥꯖꯕ ꯑꯗꯨ ꯁꯟꯗꯣꯛꯄꯗ ꯃꯍꯩ ꯌꯥꯟꯅꯕ ꯑꯩꯅ ꯍꯥꯏꯖꯔꯤ ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩꯅꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕꯁꯤꯡ ꯑꯗꯨꯇꯗ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩ ꯑꯩꯈꯣꯏꯒꯤ ꯑꯐꯕꯁꯤꯡ ꯑꯗꯨꯗ ꯋꯥꯈꯜ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯑꯩ ꯏꯁ꯭ꯋꯔꯅ ꯊꯥꯎ ꯅꯣꯏꯕꯤꯔꯕꯅꯤ ꯑꯩꯉꯣꯟꯗ ꯍꯩꯁꯤꯡꯕ ꯑꯃꯁꯨꯡ ꯈꯨꯗꯣꯜ ꯀꯌꯥ ꯑꯃ ꯂꯩ ꯑꯩ ꯌꯥꯝꯅ ꯍꯩꯁꯤꯡꯉꯤ ꯑꯩ ꯑꯐꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯅ ꯑꯩꯕꯨ ꯄꯥꯝꯖꯩ ꯑꯩꯅ ꯑꯣꯏꯒꯗꯕ ꯃꯤꯁꯛ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯏꯗ꯭ꯔꯕꯁꯨ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯂꯤ ꯑꯩ ꯍꯥꯟꯅꯒꯨꯝꯅꯗꯤ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯏꯁꯥ ꯏꯊꯟꯇ ꯍꯥꯏꯕ ꯃꯊꯧ ꯇꯥꯏ ꯑꯃꯦꯟ ꯌꯦꯡꯕꯤꯌꯨ ꯅꯪ ꯏꯪꯊꯕ ꯄꯥꯝꯂꯒꯗꯤ ꯅꯪ ꯅꯁꯥꯃꯛꯀ ꯏꯪꯊꯅ ꯂꯩꯕ ꯃꯊꯧ ꯇꯥꯏ ꯅꯪꯒ ꯅꯁꯥ ꯅꯊꯟꯇꯒ ꯌꯥꯅꯖꯗ꯭ꯔꯕꯗꯤ ꯅꯪ ꯑꯋꯥꯕ ꯄꯨꯟꯁꯤ ꯑꯃ ꯂꯦꯟꯕ ꯇꯥꯕꯅꯤ ꯃꯔꯝꯗꯤ ꯅꯪꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯅꯪ ꯅꯁꯥꯃꯛꯀ ꯑꯗꯨꯝ ꯊꯦꯡꯅꯒꯅꯤ ꯅꯪ ꯅꯁꯥꯗꯒꯤ ꯃꯤꯠꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯥꯞꯊꯣꯛꯅꯕ ꯉꯝꯕ ꯀꯅꯥ ꯀꯅꯥ ꯃꯐꯝ ꯑꯁꯤꯗ ꯌꯥꯎꯕꯤꯕꯒꯦ ꯌꯥꯎꯗꯦ ꯀꯅꯥ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯔꯝꯗꯤ ꯅꯪꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯗ ꯅꯪ ꯅꯁꯥꯃꯛ ꯑꯗꯨꯝ ꯊꯦꯡꯅꯒꯅꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯑꯃ ꯑꯩꯅ ꯁꯨꯝ ꯈꯜꯂꯝꯂꯤꯕꯅꯤ ꯑꯩꯈꯣꯏꯅ ꯍꯣꯇꯦꯜꯁꯤꯡꯗ ꯑꯁꯨꯝ ꯂꯩꯔꯤꯉꯩꯗ ꯃꯁꯤ ꯌꯨꯝ ꯅꯠꯇꯦ ꯍꯥꯏꯅ ꯀꯥꯎꯊꯣꯛꯄꯁꯨ ꯌꯥꯎꯏ ꯍꯣꯇꯦꯜꯗ ꯂꯩꯔꯤꯉꯩꯗ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯂꯩꯔꯤꯕ ꯑꯗꯨ ꯌꯨꯝꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯤꯡꯁꯦꯜꯒꯤ ꯐꯛꯂꯥꯡꯗ ꯑꯩꯅ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗ ꯑꯩꯅ ꯏꯁꯥ ꯏꯊꯟꯇ ꯎꯖꯕꯗ ꯑꯩ ꯁꯤꯗꯧꯕ ꯃꯈꯩ ꯀꯤꯃꯟꯗꯨꯅ ꯂꯥꯎꯈꯤ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏꯁꯦ ꯑꯁꯤꯒꯨꯝꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯩꯈꯣꯏ ꯏꯁꯥꯒ ꯑꯗꯨꯝ ꯊꯦꯡꯅꯒꯅꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯄꯥꯝꯖꯗ꯭ꯔꯒꯗꯤ ꯏꯁꯥꯅ ꯏꯁꯥ ꯎꯖꯕꯗ ꯏꯁꯥ ꯏꯊꯟꯇ ꯈꯪꯖꯒꯅꯤ ꯅꯁꯥꯅ ꯅꯊꯟꯇꯒꯤ ꯃꯇꯥꯡꯗ ꯑꯐꯕ ꯋꯥꯈꯜ ꯈꯟꯖꯒꯗꯕꯅꯤ ꯃꯁꯤꯗꯤ ꯇꯧꯗꯅ ꯏꯁ꯭ꯋꯔꯗ ꯍꯣ ꯏꯁ꯭ꯋꯔ ꯑꯩ ꯏꯪꯊꯕ ꯗꯔꯀꯥꯔ ꯂꯩ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯏꯪꯊꯕ ꯄꯤꯕꯤꯌꯨ ꯆꯥꯟꯕꯤꯗꯨꯅ ꯏꯪꯊꯕ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯅ ꯌꯥꯔꯣꯏ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯅꯪꯅ ꯍꯥꯏꯒꯗꯕꯗꯤ
ꯑꯩꯉꯣꯟꯗ ꯏꯪꯊꯕ ꯂꯩ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯤ꯫ ꯖꯣꯟ 14:27ꯗ ꯏꯁ꯭ꯋꯔꯒꯤ ꯏꯪꯊꯕ ꯑꯗꯨ ꯑꯩꯈꯣꯏꯗ ꯄꯤꯔꯝꯂꯕꯅꯤ ꯍꯥꯏꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯤ꯫ ꯂꯥꯡꯇꯛꯅꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯇꯕ ꯂꯩꯍꯟꯗꯕ ꯍꯥꯏꯕ ꯑꯁꯤ ꯏꯁ꯭ꯋꯔꯒꯤ ꯊꯧꯖꯥꯟꯗꯒꯤ ꯑꯩꯒꯤ ꯏꯊꯧꯅꯤ꯫ ꯑꯩꯅ ꯉꯥꯡꯕ ꯐꯠꯇꯕ ꯋꯥꯍꯩꯁꯤꯡꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯍꯟꯊꯍꯟꯕ ꯃꯔꯝꯅ ꯑꯩꯒꯤ ꯏꯆꯤꯟ ꯑꯁꯤ ꯑꯩꯅ ꯍꯥꯡꯗꯣꯛꯆꯔꯣꯏ꯫ ꯃꯤꯁꯤꯡꯒ ꯑꯩꯒ ꯏꯪꯊꯅ ꯂꯩꯖꯒꯅꯤ꯫ ꯃꯤꯒꯤ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯈꯨꯠ ꯊꯤꯡꯖꯤꯟꯖꯔꯣꯏ꯫ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯩꯅ ꯃꯈꯣꯏꯗ ꯇꯥꯛꯁꯤꯟꯖꯔꯣꯏ꯫ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯎꯇꯥꯛ ꯍꯪꯂꯛꯂꯒꯗꯤ ꯅꯈꯣꯏ ꯑꯩꯒꯤ ꯄꯥꯎꯇꯥꯛ ꯇꯁꯦꯡꯅ ꯗꯔꯀꯥꯔ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯍꯪꯒꯅꯤ, ꯃꯔꯝꯗꯤ ꯑꯆꯨꯝꯕ ꯑꯗꯨ ꯑꯩꯅ ꯍꯥꯏꯒꯅꯤ꯫ ꯑꯩꯉꯣꯟꯗ ꯏꯪꯊꯕ ꯂꯩ ꯍꯥꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩ ꯍꯥꯏꯅꯤꯡꯏ꯫ ꯏꯁ꯭ꯋꯔꯒꯤ ꯏꯪꯊꯕ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯩ꯫ ꯍꯔꯥꯎꯕ ꯑꯩꯉꯣꯟꯗ ꯂꯩ꯫ ꯙꯔꯃ ꯆꯦꯟꯕ ꯑꯩꯉꯣꯟꯗ ꯂꯩ꯫ ꯑꯩꯉꯣꯟꯗ ꯂꯩꯕ ꯑꯐꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯈꯪꯖꯩ꯫ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯏꯪꯊꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯅꯤ ꯍꯥꯏꯅ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯕꯨ ꯇꯝꯕꯤꯔꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗꯃꯛ ꯂꯩꯈ꯭ꯔꯕ ꯏꯪꯊꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯐꯪꯅꯅꯕ ꯑꯀꯤꯕ ꯌꯥꯎꯗꯅ ꯏꯪꯊꯕ ꯍꯥꯏꯕ ꯑꯁꯤ ꯊꯤꯒꯗꯕꯅꯤ ꯑꯃꯁꯨꯡ ꯇꯥꯟꯒꯗꯕꯅꯤ꯫ ꯖꯣꯟ 14:27ꯗ ꯍꯥꯏ, ꯑꯩꯅ ꯅꯈꯣꯏꯗ ꯏꯪꯊꯕ ꯊꯅꯝꯃꯤ, ꯑꯩꯅ ꯅꯈꯣꯏꯗ ꯑꯩꯒꯤ ꯏꯪꯊꯕ ꯄꯤ꯫ ꯇꯥꯏꯕꯪꯄꯥꯟꯅ ꯄꯤꯕꯒꯨꯝꯅ ꯑꯩꯅ ꯃꯗꯨ ꯅꯈꯣꯏꯗ ꯄꯤꯗꯦ꯫ ꯅꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯒꯅꯨ ꯑꯃꯁꯨꯡ ꯀꯤꯕꯁꯨ ꯇꯧꯒꯅꯨ꯫ ꯅꯪꯒꯤ ꯏꯪꯊꯕ ꯑꯗꯨ Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chinchak manatana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite Mamangi program asi Joyce Meyer Ministry gi friends amasung partner singi mating dagi pangthok sabani.